ꯑꯗꯣ ꯑꯩ ꯂꯩꯐꯝꯗꯤ ꯏꯝꯐꯥꯜꯅꯤ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯈꯔ ꯂꯥꯛꯑꯒ ꯑꯩꯒꯤ ꯊꯣꯡꯅꯥꯎꯗ ꯊꯣꯡꯗ ꯗꯛ ꯀꯥꯎꯁꯜꯂꯛꯑꯦ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯃꯣꯏꯅꯃꯛ ꯇꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯦ ꯑꯩꯅ ꯍꯥꯡꯗꯣꯛꯀꯅꯨ ꯉꯥꯏꯈꯣ ꯍꯥꯏ ꯃꯔꯣꯟꯁꯦ ꯀꯨꯀꯤ ꯃꯔꯣꯟ ꯉꯥꯡꯉꯤ ꯑꯗꯨ ꯑꯩ ꯀꯤꯔꯦꯕ ꯑꯗꯨꯗꯩꯗꯤ ꯅꯨꯄꯤꯗ ꯍꯥꯏꯔꯦ ꯑꯩ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯅꯨ ꯑꯩ ꯈꯔ ꯁꯦꯞ ꯑꯣꯏꯈꯤꯒꯦ ꯁꯦꯞ ꯑꯣꯏꯔ ꯃꯇꯨꯡꯗ ꯅꯪ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯄꯀꯥ ꯆꯜꯂꯦ ꯄꯀꯥꯁꯤꯒꯤ ꯈꯔ ꯂꯥꯟꯊꯣꯛꯑꯒ ꯋꯤꯟꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯊꯣꯛꯑꯒ ꯈꯔ ꯃꯄꯥꯟ ꯊꯣꯛꯂꯦ ꯊꯣꯛꯂꯒ ꯆꯥꯛ ꯁꯪꯂꯣꯝꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯊꯣꯡꯁꯦ ꯀꯛꯈꯥꯏꯔ ꯆꯪꯉꯦꯕ ꯏꯃꯨꯡꯗ ꯆꯪꯉ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯂꯣꯡꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯦ ꯍꯩꯖꯤꯜꯂ ꯃꯩ ꯊꯥꯒꯠꯂꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯃꯉꯛꯁꯦ ꯄꯥꯏꯔ ꯃꯦꯜꯂꯒ ꯍꯥꯏ ꯅꯪ ꯅꯨꯄꯥꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯃꯥꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯅꯤ ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨ ꯅꯪ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯦ ꯃꯥ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯃꯤ ꯀꯌꯥꯃꯨꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯃꯤ 10ꯃꯨꯛꯅꯤ ꯍꯥꯏ ꯑꯗꯣ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕꯅꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯦ ꯆꯥꯛꯁꯪ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯃꯣꯏꯅ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯦꯕ ꯑꯩ ꯏꯃꯨꯡꯗ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯦ ꯍꯪꯕꯗꯨꯗ ꯅꯨꯄꯤꯅꯗꯤ ꯑꯗꯨ ꯍꯥꯏꯕ ꯃꯄꯥꯟꯗ ꯂꯩ ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯣই ꯊꯥꯖꯔꯕꯖꯥꯠꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯣ ꯊꯥꯖꯔ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯛꯁꯪꯗ ꯆꯠꯂꯒ ꯑꯩꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯊꯣꯛꯑꯒ ꯆꯦꯜꯂꯛꯄ ꯆꯦꯜꯂꯒ ꯑꯩꯁꯦ ꯑꯍꯤꯡ ꯑꯃ ꯖꯪꯒꯜꯗ ꯂꯩꯔꯦꯕ ꯖꯪꯒꯜꯗ ꯂꯩꯔꯒ ꯑꯌꯨꯛ ꯃꯣꯔꯅꯤꯡꯗꯣ ꯏꯆꯦ ꯖꯥꯅꯀꯤꯗ ꯐꯣꯟ ꯇꯧꯕꯅꯦ ꯏꯆꯦ ꯖꯥꯅꯀꯤꯅ ꯍꯥꯏꯔꯦ ꯅꯪ ꯁꯦꯞ ꯑꯣꯏꯅ ꯂꯩꯔꯨ ꯑꯩ CRP ꯊꯥꯔꯛꯀꯦ CRP ꯊꯥꯔꯒ CRPꯅ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯤꯜꯂꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯂꯥꯛꯄꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯨꯠꯂꯥꯏ ꯄꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯗꯤ ꯑꯗꯨꯝ ꯊꯣꯏꯗꯣꯛꯄ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯣ ꯃꯣꯏ ꯁꯅꯥ ꯅꯥꯆꯣꯡ ꯄꯨꯈ꯭ꯔꯦ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯕ ꯑꯗꯨꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯧ ꯅꯨꯡꯗꯤ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯦ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯇꯤꯚꯤ ꯅꯨꯡꯕꯤ ꯐꯧ ꯅꯨꯡ ꯄꯩꯁꯥ ꯂꯨꯄꯥ 90,000 ꯅꯨꯄꯤꯒꯤ ꯃꯉꯥꯒꯤ ꯁꯅꯥ ꯃꯃꯣꯟ 30-40 ꯑꯗꯨꯝ ꯂꯣꯏꯅ ꯂꯣꯏꯁꯜꯂꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦꯕ ꯄꯨꯈꯤꯕꯁꯦ ꯁꯅꯥꯅꯦꯕ ꯁꯅꯥꯅꯤ ꯊꯠꯂꯒ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯅ ꯀꯥꯔꯣꯡꯂꯣꯝꯗ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯥꯔꯣꯡꯂꯣꯝꯗ ꯆꯠꯀꯅꯨ ꯑꯁꯣꯝ ꯆꯠꯂꯨ ꯃꯌꯥꯡ ꯈꯨꯜꯂꯛꯇ ꯍꯥꯏ ꯃꯌꯥꯡ ꯈꯨꯜꯂꯛꯂꯣꯝꯗ ꯊꯥꯗꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯎꯅꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯅꯨꯄꯤꯔꯣ ꯎꯅꯔꯦ ꯑꯩ ꯃꯣꯔꯅꯤꯡꯗ ꯎꯅꯔꯒ ꯃꯣꯏ ꯃꯄꯥꯝꯗ ꯂꯩꯍꯧꯔꯦ ꯃꯃꯥ ꯃꯄꯥ